Manipurda phangliba Khoihee Asi Malem pumbada demand Leihannaba kari karamba thabak paikhatkadage haibadu Akhang Ahei singa kupna khannabagi Tangai phadaba haina Manipur University ke Vice Chancellor Professor and Lokendro na phongdokhre Manipur University ke court holder University asige Department of Geology na Manipur Beekeepers Federation ga khutsamnana sindana numit humni Chathagdaba state level B exhibition hodopagi thoramda wafum ase phongdokleduna mahangna hai malemgi oina lakliba global demand sing ase thengnage hairabadi quality leiba pothok sing puthokpagi tangai phadaba lei pothok sing ase marang kaina puthokle hairabasu matik chaba packaging tawdrabadi malemgi miyamna pambagi chang walakani Manipur ge fibam ase haukiba chahi kuntra nifugi mamangda hangatna yenglubada makhal makha kya ge sector da tongan ba industry kaya linkhatlami adubu ayambana mai pakpa ngamkhidaba ngaktani industry sing asina mai pakpa ngamkhidriba se karina maram oiragano haibadu kupna thezinba masung matamadu da soikiba khongthang sing adudagi aikhoi tamba changi khudam oina hairabada Manipur da puthokliba cheng ase adukki matik quality leirabasu double cropping tawdabana maram oiraga lamdam asige semitlon da mateng pangba yaba muungda hendok pathokna puthokpa ngamdana leiri Lofom sing asidagi puthorakliba fo sing ase imung manungna chanaba khak puthoklaga yumgi leita laira mena bagidamak tainaba pho lemhodabana ayambani input and profit cost benefit analysis tobada low pari amadagi thorakpa fo aduga nga yokpadagi phanglakpa sel aduga nga yokpana hena kanare haina mioi ayambana khanari Miyamgi wakalon asigi khallaga hena senthok Leihannaba ki pandamda Manipur University na ICAR Delhi Bhimtal ga khutsam naraga hatchery semdna pramahasir koba nga makhal ama puthokle nga si mapung mare phana chawraba matamda nga amana kg 5 dagi taruk fawba lumi Manipur da chahi amada nga ton lising yang khairom mathau tabagi manungda Manipur gi lawmi singna nga ton lising kun rom tamak puthokpa ngamle maramaduna mathau Taba nga ton lising kuntra rom ase mapal Manipurigi leibana lamdam asigi yamlaba senfom ama lamdam asigi wangmada chatli hainasu Vice Chancellor Professor and Lokendro na nungnangba phongdokhe North Eastern Council Silongi sponsorship makhada chathagadauriba thoram adu hodokpada Manipur University ki School of Life Sciences ki Dean Professor GKN Chetri University asigi Department of Geology ki HOD Professor TH Binoy KVK Bishnupur ki District Ngakpigani KVK Bishnupur ge Director TH Brazamani Mitayamadi Manipur Beekeepers Federation ge President S Nilakomol na maru oiba mitong lensing oina sarugyakhe Manipur ki Khoihee sing se Manipur da laiba imaibel sing akhoi tadama ma mayam sing asina phajana yoe hairega Manipur ki economy isa gi senthung gi phibam phagaran badan natana Lairiba mayam sing asigi yam sanaba paisa su yam na changmana taba but section lagadi phajana packaging tawdana phajana marketing torgadi global demand leba global market leba aduga ma pot amne na ngasi federation na lokat pidana universities da sugumba exhibition am tawse masi yam na maruai